poppy aina yadaba pambi asi thabada laingaki leiriba thingnabagi asigumba thingnabagi leiriba sing agency sing asina karigi thingba ngamudabano karamna khangudabano masigumba mathau masa khangdaba laingaki agency sing asi mataktasu matam chana action lokhatpa matam oidribara haiba wangama laktrabra manipurda chauraba ching kaya ama kokthokanda poppy thanbada khangudaba laingaki loshang sing haiba tare mari lainaba loshang sing mataktasu wangama hangbui matam adu yodribra oja kamai ne mem sing tas dam stage da aikoi tasena poppy pambi je thare chingi jaga singda aduga chingi da aikoi aduga central security force je kilometer manga gi distance da loina bugle Manipur di imperial area singi jaga singi aikoi na boundary check tobo matamda aikoi na koi na satpo matamda madu army gi force me amje Assam rifle gi wegara loina bugle ibang atene hari bam phone sidista poppy thai je khangna ro bang atene ado poppy sina amasi drug sungi je khangna ro phone ne Central Security Force na mangkhoina thariba poppy thariba ado madu ayaba piraga thariba na ngasi phawbada mangkhoina paktang na thariba mafam sing ase masi aikoi Central Security Force leiba jaga ngatani hariba jaga singje khangna una usenna tribase masi aikoi sena leibang sigi hawgatla liba na singse mutpada maduda Central Security Force mayamsu madugi miyeng du sang jingman kari mokoi mathauje security ni haragadi nongoi pairaga aikoi naharun kam naba natraga kanagumba mito miran cha sing sangpa madugi hariba thabak adu khata tawnanaba iramda masterista phattaba mayam tholaiba mayamse kanai de haurai adu oiba taragadi hariba drug singse masi Manipur da thaloi damne se masi mokoi gi su achauba responsible oibum thwe ngasi phawbada masi gi responsible oibu ude aikoi drug singse adum thalaga drug singse gi laiba income jingsina mokoi gi adugun laba mi phattaba sing aduna mokoi nomai leira matungda mokoi na adugun laba mission project da onsilaga kapuni hapuni project tawli tawchi masi gi paisa ji krai dei lai drugs dei lai ado thabada ayaba piribuduna karigino thalibadu karigino drug singse paktang na thalibu singse singi jaga singse aikoi tsena aikoi matam khudimukta lawga lai chingda island ji tampakta leiriba ain ji singda su ain leiraba kanbada Manipur je sakhutpa Manipur amu oigani hai Manipur da scheme mayam thadraga su singda di scheme sing ado makoi adugo laba hairiba terroristing adu na makoi masen manaraga sathuye develop to honde thadariba funding mayam ngasigi department sing da thadariba mayam makoi gi department da laiba makoi gi adugo laba terroristing ga manaraga hairiba department se lupa karo suglai adu ide koi mayam yene je na je thongna bani aduga hairiba adugo laba funding sing do yen thongna matungda kanagumba kharana kari haina haige haiba matamda tamfakta gi development mayam tawri thabong mayam faikali singda diam bu faigate sine